ꯑꯍꯥꯟꯕꯃꯛꯇꯗ ꯂꯩꯆꯜ ꯔꯦꯗꯤꯑꯣ ꯂꯥꯏꯚ ꯆꯦꯅꯦꯜꯒꯤ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯍꯥꯞꯆꯈ꯭ꯔꯕ ꯑꯩꯒꯤ ꯌꯨꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯑꯦꯄꯤꯁꯣꯗꯅꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯉꯛꯄ ꯃꯤꯍꯥꯠ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯆꯟ ꯑꯣ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝꯗꯨ ꯊꯋꯥꯟ ꯂꯥꯡꯕꯟꯒꯤ ꯉꯥ ꯃꯔꯥꯡ ꯀꯥꯏꯕ ꯃꯇꯝꯅꯤ꯫ ꯏꯔꯝ ꯈꯣꯡꯂꯝ ꯈꯨꯗꯤꯡꯒꯤ ꯏꯟ ꯁꯣꯟꯕꯤ ꯃꯌꯥꯝꯅ ꯑꯍꯤꯡ ꯇꯨꯝꯅꯗꯦ꯫ ꯍꯣꯏ ꯏꯆꯦ ꯃꯦꯝꯆꯥ, ꯅꯨꯡꯁꯥꯁꯤꯁꯨ ꯐꯖꯔꯤꯌꯦ, ꯌꯨꯝꯗꯁꯨ ꯍꯟꯅꯤꯡꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯅꯦ ꯊꯕꯥ ꯏꯕꯦꯝꯃ, ꯀꯨꯆꯨ ꯀꯨꯃꯦꯟ ꯀꯥꯇꯤ ꯃꯤ ꯃꯥꯟꯗ꯭ꯔ ꯄꯣꯠꯅꯤꯗ꯫ ꯏꯆꯦ, ꯅꯪꯒꯤ ꯏꯟꯗꯣ ꯑꯝꯇ ꯁꯣꯜꯂꯣꯝꯅꯤ꯫ ꯍꯩꯃꯥ, ꯌꯦꯡꯉꯨꯅꯦꯍꯦ ꯊꯕꯥ, ꯉꯁꯤꯒꯤ ꯉꯥ ꯈꯨꯂꯛꯁꯤꯗꯕꯨ ꯌꯨꯝꯗ ꯀꯃꯥꯏ ꯍꯟꯅꯤꯡꯗꯣꯏꯅꯣꯕ? ꯆꯥꯎꯕ ꯄꯤꯛꯄꯅ ꯃꯈꯜ ꯑꯃꯅꯤ, ꯏꯟꯁꯣꯟ ꯈꯨꯗꯤꯡꯒꯤ ꯉꯁꯥꯡ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯝꯅꯤ꯫ ꯑꯩꯗꯤꯅꯦ ꯉꯥ ꯑꯆꯧ ꯑꯆꯧꯕꯈꯩꯗꯤ ꯏꯆꯥꯅꯨꯄꯤꯅ ꯌꯥꯏꯊꯣꯛꯏ, ꯉꯁꯥꯡ ꯃꯆꯥꯈꯩꯗꯤ ꯀꯪꯍꯜꯂꯒꯅꯦ ꯍꯦꯟꯇꯥꯛ ꯂꯣꯏꯅ ꯁꯨꯗꯣꯛꯈ꯭ꯔꯗꯣꯏꯅꯤ꯫ ꯍꯣꯏꯅꯦ, ꯅꯆꯥꯅꯨꯄꯤ ꯑꯍꯜꯗꯨꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯇꯣꯔꯝꯃꯅꯤ꯫ ꯏꯕꯦꯝꯃ, ꯆꯥꯕꯣꯛꯄꯤꯒꯤꯗꯤꯅꯦ ꯍꯦꯟꯇꯥꯛꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯕꯅꯤ, ꯁꯨꯕꯤꯌꯨ ꯁꯨꯕꯤꯌꯨ꯫ ꯍꯣꯏ ꯏꯆꯦ, ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ, ꯍꯤꯌꯥꯡꯒꯩꯗ ꯇꯥꯏꯌꯦꯌꯦ ꯃꯥꯒꯤ ꯃꯇꯝꯕꯨꯗꯤ꯫ ꯐꯩ ꯐꯩ, ꯁꯤꯅꯁꯨ ꯑꯍꯥꯟꯕ ꯅꯠꯇ꯭ꯔꯣ, ꯇꯧꯕꯤꯌꯨ ꯇꯧꯕꯤꯌꯨ, ꯁꯦꯕꯥ ꯁꯦꯕꯤ ꯅꯤꯡꯊꯤꯖꯅ ꯇꯧꯕꯤꯒꯗꯕꯅꯤ, ꯁꯤꯒꯨꯝꯕ ꯃꯇꯝꯁꯦ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯍꯣꯏ ꯏꯆꯦ꯫ ꯏꯇꯩꯃ, ꯑꯣ ꯏꯇꯩꯃꯅꯤ, ꯁꯣꯝꯗ ꯁꯣꯝꯗ꯫ ꯀꯩ ꯂꯩꯔꯒꯦ ꯅꯤꯡꯊꯧꯔꯦꯜ? ꯏꯇꯩꯃ, ꯉꯥꯃꯨꯒ ꯌꯥꯎꯕ꯭ꯔꯣ? ꯏꯇꯩꯃ, ꯉꯥꯃꯨꯒ ꯌꯥꯎꯕ꯭ꯔꯣ? ꯈꯤꯇ ꯂꯩꯖꯒꯦ꯫ ꯍꯩꯃꯥ, ꯑꯩꯈꯣꯏꯗꯗꯤ ꯊꯣꯏꯅ ꯌꯥꯎꯗ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ, ꯌꯥꯎꯔꯁꯨꯅꯦ ꯃꯆꯥ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯅꯪꯅ ꯍꯪꯉꯤꯗꯨꯗꯤ ꯇꯕꯨꯅꯨꯒꯤ ꯃꯅꯤꯡ ꯀꯨꯟꯕꯗ ꯆꯥꯅꯕ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯃꯥꯅꯦ ꯏꯇꯩꯃ, ꯍꯧꯖꯤꯛꯇꯤ ꯀꯩꯊꯦꯜꯗꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯐꯪꯃꯟꯗꯕꯁꯤꯗ ꯏꯇꯩꯃ ꯍꯣꯏ ꯏꯟ ꯆꯤꯡꯕꯁꯤꯗꯒꯤ ꯈꯔ ꯂꯩꯔꯒꯦꯅ ꯇꯧꯕꯅꯤ꯫ ꯏꯟ ꯆꯤꯡꯕꯗꯗꯤ ꯐꯥꯔꯣꯏꯌꯦ ꯅꯤꯡꯊꯧꯔꯦꯜ, ꯁꯨꯝꯗꯧꯔꯣ, ꯂꯧꯕꯨꯛꯇ ꯀꯩꯗ ꯂꯨ ꯂꯥꯡ ꯊꯥꯕ ꯇꯩꯖꯦꯞꯀ ꯊꯝꯕꯗꯣ, ꯑꯗꯨꯗꯒꯤ ꯅꯪꯅ ꯑꯄꯥꯝꯕ ꯉꯥꯗꯣ ꯑꯗꯨꯝ ꯂꯧꯔꯣ, ꯑꯗꯨꯗꯗꯤ ꯐꯪꯕꯅꯦ꯫ ꯍꯣꯏ ꯏꯇꯩꯃ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯤꯡꯊꯧꯔꯦꯜ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯃꯈꯥ ꯇꯧꯔꯛꯏ꯫ ꯅꯤꯡꯊꯧꯔꯦꯜꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ꯫ ꯂꯩꯀꯥꯏꯁꯦ ꯃꯥ ꯂꯥꯛꯄꯗꯒꯤ ꯑꯔꯨꯕ ꯂꯥꯏꯌꯦꯡꯕ ꯉꯝꯗꯕ ꯂꯩꯅꯥꯁꯤꯡꯁꯦ ꯂꯥꯏꯌꯦꯡꯕꯤꯗꯨꯅ ꯑꯃꯥꯏꯕ ꯑꯣꯏꯅ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯦꯗꯣ꯫ ꯍꯣꯏꯅꯦ ꯏꯆꯦ ꯃꯦꯝꯆꯥ, ꯑꯗꯨꯕꯨ ꯈꯣꯡꯂꯝꯗ ꯂꯥꯏ ꯑꯣꯛꯅꯕꯁꯤꯃꯗꯤ ꯃꯥꯁꯨ ꯐꯍꯟꯕ ꯉꯝꯗꯕ ꯃꯥꯜꯂꯤꯗ꯫ ꯑꯗꯨꯕꯨꯗꯤ ꯊꯥꯏꯅꯗꯒꯤ ꯍꯥꯏꯅꯗꯨꯅ ꯂꯥꯛꯂꯕ ꯃꯐꯝꯅꯤꯗꯅ꯫ ꯑꯩꯒꯤ ꯏꯀꯨꯕꯣꯛꯅ ꯍꯥꯏꯕꯗꯗꯤ ꯈꯣꯡꯂꯝꯗꯣ ꯊꯥꯏꯅꯗꯒꯤ ꯃꯤ ꯄꯥꯛ ꯆꯪꯅꯗꯦꯌꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯨꯃꯥꯏꯅꯗꯤ ꯑꯣꯏꯔꯝꯗꯦ ꯍꯥꯏꯌꯦ꯫ ꯈꯣꯡꯂꯝꯗꯨꯒꯤ ꯋꯥꯔꯤꯗꯨꯁꯨ ꯅꯤꯡꯊꯧꯔꯦꯜꯒ ꯑꯗꯨꯝ ꯃꯔꯤ ꯂꯩꯅꯕ ꯖꯥꯠꯅꯤꯗ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯍꯧꯖꯤꯛꯇ ꯃꯥ ꯂꯩꯈꯤꯕꯒꯤ ꯃꯈꯣꯏꯒꯤ ꯂꯩꯔꯛꯇꯣ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯕꯒꯤ ꯋꯥꯅꯤ, ꯃꯥꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤꯅꯦ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯤꯅ ꯂꯩꯔꯝꯃꯤ ꯄꯣꯠꯅꯤꯗ꯫ ꯍꯣꯏꯅꯦ ꯏꯆꯦ, ꯃꯇꯝꯗꯣ ꯑꯩꯒꯥꯁꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯂꯩꯀꯥꯏꯁꯤꯗ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯣꯏꯅ ꯊꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯅꯦ, ꯂꯩꯀꯥꯏ ꯁꯔꯥꯁꯟꯒꯩ ꯋꯥꯔꯤꯅꯔꯝꯂꯤꯕ ꯃꯐꯝꯅꯤ, ꯇꯔꯥꯏꯕ ꯃꯤꯅꯗꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯕ ꯍꯧꯅꯗꯦ꯫ ꯍꯣꯏꯅꯦ, ꯑꯗꯣ ꯅꯤꯡꯊꯧꯔꯦꯜꯗꯤ ꯅꯨꯄꯥꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯥꯏꯕ ꯁꯥꯔꯤꯕ꯫ ꯑꯗꯣ ꯇꯕꯨꯅꯨꯗꯨꯕꯨ ꯀꯔꯤꯝꯇ ꯀꯤꯕ ꯐꯥꯎꯗꯕ ꯖꯥꯠꯂꯣ? ꯑꯣꯟꯊꯣꯛꯅ ꯉꯝꯃꯤ, ꯃꯊꯃꯣꯏꯗꯣ ꯐꯅꯕꯨ ꯆꯥꯎꯔꯤ꯫ ꯑꯗꯨꯅꯦ, ꯑꯩꯗꯤ ꯑꯍꯤꯡ ꯇꯨꯝꯕꯒ ꯉꯝꯖꯔꯣꯏ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯇꯝ ꯍꯥꯟꯅꯕ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯁꯨꯃꯥꯡ ꯃꯆꯤꯗꯨꯗ ꯃꯃꯥ ꯃꯆꯥ ꯆꯦꯡꯈꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯔꯦꯜꯅ ꯆꯪꯂꯛꯄ ꯎꯕꯗ ꯍꯪꯂꯛꯏ, ꯕꯨꯡꯉꯣ, ꯀꯩꯗꯧꯔꯦ, ꯉꯥ ꯐꯪꯗ꯭ꯔꯕꯔꯣ? ꯏꯟ ꯁꯣꯟꯕꯤꯗꯤ ꯉꯥꯃꯨ ꯐꯥꯗꯦ ꯍꯥꯏꯗꯤ ꯏꯃꯥ, ꯂꯧꯕꯨꯛꯇ ꯂꯨ ꯂꯥꯡ ꯊꯥꯛꯄꯁꯤꯡꯗꯤ ꯌꯥꯝ ꯐꯥꯏꯌꯦ, ꯃꯣꯏꯗꯒꯤ ꯍꯪꯉꯣ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯍꯪꯅꯔꯕ ꯑꯗꯨꯅꯤ꯫ ꯃꯈꯣꯏꯇꯥ, ꯑꯩꯈꯣꯏꯁꯨ ꯂꯧꯕꯨꯛꯇ ꯂꯨ ꯊꯨꯝꯁꯤꯕ, ꯅꯪꯕꯨ ꯍꯩꯔꯣꯏꯗ꯭ꯔꯣ? ꯑꯩ ꯑꯃꯨꯛꯇ ꯇꯧꯔꯛꯄꯗꯤ ꯑꯣꯏꯗꯦ, ꯑꯗꯣ ꯑꯩꯁꯨ ꯈꯜꯂꯝꯕꯅꯤ꯫ ꯏꯃꯥ, ꯌꯨꯝꯗ ꯑꯩꯈꯣꯏ ꯄꯥꯕꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯨ ꯂꯩꯗꯥꯏꯅꯦ? ꯂꯩꯕꯨꯗꯤ ꯂꯩꯕꯅꯤ, ꯑꯗꯣ ꯀꯨꯏꯈ꯭ꯔꯕꯅꯤꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯝꯈꯤꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯈꯣꯏꯇꯥ, ꯆꯠꯂꯒ ꯑꯝꯇ ꯌꯦꯡꯕꯤꯌꯨ, ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯌꯦꯡꯁꯦꯕ꯫ ꯊꯥꯏꯅꯗꯒꯤ ꯈꯨꯔꯥ ꯑꯄꯥꯕꯤꯒꯤ ꯂꯧꯐꯝꯗꯤꯅꯦ ꯉꯥ ꯃꯔꯥꯡ ꯀꯥꯏ ꯍꯥꯏꯅꯕꯅꯤ꯫ ꯍꯣꯏ, ꯑꯩ ꯍꯌꯦꯡ ꯆꯠꯇꯨꯅ ꯌꯦꯡꯂꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯅꯤꯡꯊꯧꯔꯦꯜ ꯃꯉꯥꯜ ꯈꯣꯏꯗ ꯂꯥꯛꯏ꯫ ꯏꯌꯥꯗꯤ ꯎꯗꯕ ꯀꯨꯏꯔꯦꯗ, ꯀꯔꯝ ꯇꯧꯔꯤꯒꯦ? ꯀꯔꯝ ꯇꯧꯔꯤꯒꯦ ꯅꯃꯥꯈꯣꯏ ꯇꯕꯨꯅꯨ ꯈꯣꯏꯗꯤ? ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯗ ꯏꯃꯥ꯫ ꯑꯩꯁꯦ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤ ꯈꯜꯂꯝꯂꯤꯕꯅꯤ ꯑꯃꯨꯛꯇ ꯂꯥꯛꯀꯦ ꯍꯥꯏꯗꯅ, ꯅꯣꯡ ꯁꯤꯡꯒꯤ ꯐꯤꯕꯝꯁꯤꯅꯒ ꯂꯥꯡꯕꯜ ꯊꯥ ꯑꯣꯏꯕꯅꯦ, ꯌꯨꯝ ꯃꯤꯁꯨ ꯂꯩꯇꯕꯁꯤꯗ ꯑꯗꯨꯝ ꯋꯥꯈꯜꯗ ꯈꯜꯂꯒ ꯂꯩꯔꯦ꯫ ꯍꯣꯏ ꯏꯃꯥ, ꯃꯑꯣꯡ ꯌꯦꯡꯉꯒ ꯅꯣꯡꯃ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ꯫ ꯉꯥꯏꯈꯣꯅꯦꯍꯦ, ꯅꯪ ꯂꯥꯛꯄꯕꯨ ꯀꯔꯤ ꯍꯥꯏꯒꯦ? ꯏꯇꯥꯎ ꯃꯉꯥꯜ ꯂꯩꯈꯤꯕ꯭ꯔꯣ ꯏꯃꯥ? ꯑꯩꯅ ꯂꯥꯛꯄꯕꯨꯗꯤ ꯊꯥꯏꯅ ꯇꯕꯨꯅꯨꯒꯤ ꯄꯥꯕꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯨ ꯈꯔ ꯑꯋꯥꯡ ꯊꯪꯕ ꯐꯛꯂꯥꯡꯗ ꯊꯦꯠꯂꯒ ꯂꯩ ꯍꯥꯏꯔꯛꯏ, ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯥꯅ ꯌꯦꯡꯒꯦ ꯇꯧꯕꯅꯤ꯫
Mangaldo san sajik phanba chatkibani ma halakpa ngaiba oinane ima icha chatlaga yengusi lao. Hoi ima. Ningthaurelga Mangalgi mamagadu tabunugi yumda chattuna ludu yengminarami. Is sidi sijanaba yaroiba ibungo. Hoini sumna phanayam chathokra male. Kuirabanine thaina tabunugi pabado nga phaba yam pamjabani. Madi sigumbasi yam cheksina thamjabani. Aduna ma laitraba matungda sune mama machana cheksina thamlibani. Tanjadada sumanglumdagi mi kaurakpagi makhol tai. Mangal! Mangal! Sumangda kaurisibu lemba natro. Mangalgi mama tholaktuna khummi. Sajik phanba chatki yena tawdi. Tawradawni. Hojik phawba kari harino khangdeba mon khraponi. Hanbudi halla anida kari leirage asuk thurisibu nangna. Lemba Mangal horibu kari leirage. Is Ningol mawasi nupi mapamda hekta leiramine ha. Ahinga tumdrabo aisu phanangana tholakpani he. Tumdre nupi gi pakho laiba. Is nupi ki nam chatpe wani ne ha. Ki banatiye luna tawba hayo. Thida angawba ni sidia mangol sida ngak phamo ko ima sa puthorake. Ningthaurel nangi ludu sune aikhoi gi ani subani ama hore nang salamdai da pukhro. Kari gi luno aisibo. Laurakta lu lang thakpado aisu tamge tawnida. Thaina tabunugi pabana sijanaramba lu layena yengba lakpani. Aikhoi da kok lakki haide nang sima. Aikhoi da ne amatto watana lai kaino. Nang kaya pambano lauro law. Onthok nanga nai koyumse wazaw manam namida. Tungdagi Mangal na hairakpani anida fat unthoktuna khonjelduda yengi. As ibo nangsu thabam da chatminasi ayu kharanga na hairaga ba hekta lakte. Sisu tawda yadabani ne aina tawrise. San su thadokpa yadi. Hojik mi lau panaba matamnina san chara helalo hairaba nangi thabak chatpagi damakta. Hoise thengkre lushanaba tawruro. Ngai ko he soram to ondokige. Ayuk sida humang kangale nang tawsaba maibo. Kaino ngasaidagi thabak aisibu nakhoi ni chattori thabak si karino ba. Sidi taw pakhangi wari ne itawna khangaroi. Imai pema hangubaina lanba tare. Asi hairaga makhoi ani nokminai. Mangalgi ludi ani khaktani lembana pirage haiduna yanare. Matam khara masu haujinkre ngasi su khonglam paringduda insonbi mayam yaya heklangi. Ngai khoni he nakhoi bu paw matari si chumrami. Kari paw noi se thaba ho phanjobomgi imungdo kari no nga ma pharoi haibra. Adu sarubadagi machanupa do ngauna phaina nare haini noibo. Kaino ne haisibo. Aikhoi di paw amata tadi. Kayam kuiraba wari no nangi sibo. Kuidri nongmani ni sida thokliba thaudokni. Asangbidu kongkwa matap ama mayada fat hukchinkiduna hairai. O ai haige se karam tawbano do haige. Nang wari liramdai sida natradi kwado sanaba matam leiramaroi. As chaningakpagi tawbani ba noi sidi. Asi hairaga mayadagi kwa mahido phat kamthoi. Masi nupi sidi ba. Ho yare se wari do liro asangbi kuiman khre nangna khangi wari do hairo. Sumdawbani phanjawbamgi imungdo mayamga sukaya torot khondana dedana. Hoini makhoi imungdo laikai gi mi kaya pundabani. O ado makhoi indondo aduna semliba infamdo mayamna ne aduda semganu ngaram oirasu tawhoidena haibazani. Ngaiko magi infamaidi karaidano. Ho haibi makhongdune. Is hainabi mafamdo. Hoini adudani ne. Tawbagidi makhoi indondo manas yamna kanbani ngauri phairi. Mabu makok sakpra haibanida yadre haraba mafamduda nga zarama gidamakta tawridubo. Hoise wani jemta luirakhi ngai khoi noina maroma. Liro ohe nangsu sasat saidana sumlai. O ahanbadadi nga adu yamna pharaba zani. Thangnaba khuldaga yondana tawri haye. Adudagi indondo ahing taibang khangdaga indo sonba chatlaba zani madi. Hoini nga haibasigi mayaisisu angakpani. Turiendagi ekta pharabani na mikanaribani. Hoi ado wari si loikhigimni noibo. Humni subaduda karino ngakra asobuma phaye. Aduda macha ani do ngakra yamna pamjabaduda ani thokna kakthatlaga tawraga machin manawdu pijabani haine. Nga do makhoi ni chaminaraga karigi macha nupidu khaktada laiwokti roknaribano haiba. Ho adugi budi ne thawai khara sonba miduda hek chongsinbani dana. As nungaitida. Magi macha nupido bubup lauraga masaka phajabani ni he. Aduni leisabi machaduda do hojikti indondo mafamduda nga pharibro. Hai kamaina bu pharo duino
ꯃꯆꯥꯅꯨꯄꯤꯗꯨꯅ ꯐꯝꯁꯦꯟꯅꯔꯒ ꯐꯃꯨꯡꯗ ꯇꯥꯔ ꯂꯩꯔꯗꯨꯕꯣ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯤꯔꯣꯟ ꯃꯤꯔꯤꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯅꯪꯒꯤ ꯋꯥꯁꯤꯕꯣ? ꯇꯥꯗ꯭ꯔꯦ ꯆꯣꯏꯔꯣꯟꯗꯅꯦ ꯑꯗꯨꯝ ꯂꯣꯟꯗꯅ ꯂꯩꯔꯦ ꯍꯥꯏ, ꯑꯗꯨꯒꯅꯦ ꯃꯁꯥꯀꯗꯣ ꯃꯔꯥꯡ ꯂꯥꯡꯉꯤ. ꯀꯔꯤꯒꯤ ꯑꯣꯏꯖꯥꯠꯅꯣ ꯃꯔꯥꯡ ꯂꯥꯡꯉꯤꯗꯨꯕꯣ? ꯈꯪꯖꯗꯦꯗ ꯑꯗꯨꯗꯤ. ꯊꯥ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯈꯣꯏ ꯏꯃꯨꯡꯗ ꯂꯤꯟ ꯑꯃ ꯆꯪꯉꯛꯄꯗꯅꯦ ꯏꯟꯗꯣꯟꯅ ꯂꯧꯔꯤ ꯊꯥꯡꯖꯧꯅ ꯌꯥꯜꯂꯦꯅ ꯋꯥꯔꯤ ꯑꯃꯁꯨ ꯂꯩꯈꯤꯕꯅꯤꯀꯣ. ꯍꯣꯏꯅꯦ, ꯑꯗꯨꯝꯅꯁꯨ ꯍꯥꯏꯅꯈꯤꯕꯅꯤꯅꯦ. ꯑꯁ, ꯑꯐꯕꯗꯤ ꯀꯩꯁꯨ ꯑꯣꯏꯔꯔꯣꯏꯗꯧ ꯄꯣꯠꯅꯤꯗ, ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯤꯔꯣꯜ ꯂꯣꯟꯗꯕꯅꯤ. ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯃꯌꯥꯝ ꯑꯣꯝꯁꯤꯟꯅꯔꯒ ꯇꯧꯔꯤꯗꯨꯕꯣ, ꯏꯟꯒ ꯁꯣꯟꯗꯕ ꯃꯈꯩ? ꯏꯃꯥ ꯏꯄꯦꯝꯃ, ꯂꯩꯀꯥꯏꯒꯤ ꯄꯥꯎ ꯇꯝꯅꯔꯝꯃꯤꯅꯤꯗ. ꯑꯗꯨ ꯍꯥꯏꯔꯒ ꯐꯟꯖꯧꯕꯝꯒꯤ ꯏꯃꯨꯡꯗꯣ ꯑꯅꯥꯕ ꯍꯪꯕ ꯆꯪꯉꯨꯏꯅꯦ ꯉꯁꯤꯁꯦ ꯑꯩ. ꯀꯝꯗꯧ ꯍꯧꯏ ꯑꯗꯨꯗꯤ? ꯑꯁ, ꯌꯦꯡꯍꯩꯗ꯭ꯔꯦ, ꯃꯁꯝꯗꯨꯁꯨ ꯂꯣꯏꯅ ꯀꯦꯜꯂꯤ, ꯑꯗꯨꯒ ꯃꯁꯥꯗꯨꯅ ꯑꯃꯨꯛꯇꯩꯕ ꯃꯔꯥꯡ ꯐꯤꯕꯝ ꯑꯃꯅꯤ. ꯄꯨꯔꯥ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤꯀꯣ. ꯍꯧꯖꯤꯛ ꯐꯥꯎꯕꯅꯦ ꯏꯁꯥꯁꯦ ꯁꯕꯨꯡ ꯂꯥꯎꯔꯤ ꯎꯔꯨꯕꯗ. ꯆꯣꯏꯔꯣꯜ ꯂꯣꯜꯂꯦ ꯍꯥꯏꯗꯨꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯉꯥꯡꯕ꯭ꯔꯣ ꯏꯆꯦ? ꯀꯔꯤ ꯀꯥꯇꯤ ꯍꯥꯏꯒꯦꯃꯤ? ꯈꯪꯗꯦ ꯕꯦꯝꯃ, ꯃꯨꯔꯨꯝ ꯁꯣꯟꯕꯅꯤꯅꯅꯦ ꯂꯧꯐꯝ ꯈꯪꯗꯦ. ꯑꯃꯨꯛꯇꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯑꯩ ꯀꯣꯛꯁꯦ ꯆꯦꯛꯈꯥꯏꯗꯧꯔꯦ. ꯑꯩ ꯀꯣꯛ ꯃꯅꯨꯡꯁꯤꯗ ꯉꯥ ꯃꯃꯩꯅ ꯂꯦꯡ ꯆꯠꯂꯤ, ꯀꯣꯏꯍꯥꯏ ꯍꯥꯏꯔꯦ ꯍꯥꯏꯗꯅ ꯃꯔꯛꯇ ꯂꯥꯎꯔꯛꯏ ꯄꯣꯠꯅꯤ. ꯏꯟꯗꯣꯟꯗꯨꯗꯤ ꯀꯩꯗꯧꯍꯧꯒꯦ? ꯀꯞꯄꯗ ꯀꯅꯥꯅꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯨꯅꯦ? ꯃꯆꯥ ꯂꯩꯁꯥꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯐꯤꯔꯨꯞ ꯈꯨꯝꯖꯤꯟꯗꯨꯅ ꯃꯆꯤꯗ ꯀꯞꯄꯒ ꯂꯩꯍꯧꯏ. ꯑꯁ, ꯇꯧꯐꯝꯒ ꯈꯪꯉꯝꯃꯔꯣꯏꯅꯦ ꯇꯧꯔꯤꯗꯣ. ꯃꯣꯏꯗꯨꯕꯨ ꯑꯃꯥꯏꯕꯤꯒ ꯑꯃꯠꯇ ꯌꯦꯡꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ? ꯑꯣ, ꯅꯤꯡꯊꯧꯔꯦꯜꯗꯣ ꯀꯧꯗꯨꯅ ꯌꯦꯡꯍꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ. ꯃꯥꯅꯗꯤ ꯏꯁꯦꯡ ꯁꯦꯡꯅ ꯑꯗꯨꯝ ꯀꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯕꯖꯥꯠꯅꯤ. ꯑꯗꯨꯗ ꯃꯕꯨꯛꯅꯤꯡꯗꯣ ꯅꯨꯡꯁꯤꯈꯤꯅꯤ ꯍꯥꯏꯗꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯂꯥꯛꯑꯦꯌꯦ. ꯑꯣ, ꯐꯩ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ. ꯇꯧꯕꯒꯤꯕꯨꯗꯤ ꯃꯑꯣꯡꯗꯣ ꯀꯩꯁꯨ ꯀꯨꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦꯗ. ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤ. ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯅꯤ. ꯅꯤꯡꯊꯧꯔꯦꯜ ꯃꯈꯨꯠꯇ ꯕꯥꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯂꯨ ꯀꯥꯏꯕ ꯂꯥꯛꯏ. ꯑꯁ, ꯁꯣꯡꯈ꯭ꯔꯦ ꯇꯧꯔꯤꯁꯦ. ꯉꯁꯤꯅ ꯀꯌꯥꯃꯨꯛ ꯆꯪꯕꯤꯔꯝꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯉꯥꯔꯩꯃ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯏꯕꯦꯝꯃ, ꯅꯁꯨꯒꯤ ꯀꯣꯟꯅꯅꯕꯗꯤ ꯐꯥꯟꯕꯤꯌꯨꯀꯣ. ꯅꯤꯡꯊꯧꯔꯦꯜ, ꯍꯟꯗꯛꯇꯤ ꯉꯥ ꯄꯦꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏꯗ ꯏꯅꯥꯎꯗꯤ. ꯀꯔꯥꯏꯗꯩꯅꯣꯗ ꯇꯥꯗ? ꯅꯆꯜ ꯅꯨꯄꯤꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯡꯉꯕ ꯃꯇꯨꯡꯗ ꯆꯥꯅꯕ ꯍꯥꯏꯗꯅ ꯁꯨꯝ ꯌꯦꯡꯁꯜꯂꯤꯕꯖꯥꯠꯅꯤ. ꯌꯥꯝ ꯍꯩꯗꯅꯒ ꯇꯧꯕ ꯅꯠꯇꯦꯗ. ꯑꯗꯨꯅꯤꯕꯣ, ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯁꯤꯗꯤ ꯇꯝꯂꯒ ꯍꯩꯗꯧꯅꯤ. ꯁꯨꯕ ꯅꯣꯝꯕꯁꯨ ꯇꯟꯒꯅꯨ. ꯑꯩꯈꯣꯏꯁꯨ ꯑꯣꯏꯔꯝꯕ ꯅꯠꯇꯦ. ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯉꯝꯅꯕ ꯍꯣꯠꯅꯔꯤꯅꯤ. ꯍꯣꯏ ꯇꯥꯗ, ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯍꯣꯡꯉꯦ. ꯑꯗꯨꯅꯤꯕꯣ, ꯅꯨꯄꯤ ꯈꯛꯇꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯍꯣꯡꯕ ꯅꯠꯇꯦ. ꯅꯨꯄꯥꯁꯨꯅꯦ, ꯌꯨꯝ ꯑꯃ ꯄꯨꯔꯛꯄꯒꯤ ꯕꯥꯔ ꯈꯨꯗꯤꯡꯃꯛ ꯏꯀꯣꯛꯇ ꯊꯥꯡꯒꯠꯂꯤꯕꯅꯤ. ꯍꯣꯏ ꯇꯥꯗ, ꯌꯥꯝ ꯆꯨꯝꯈ꯭ꯔꯕ ꯋꯥꯐꯝꯅꯤ. ꯏꯍꯦ, ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯂꯝꯕꯤꯕꯨ ꯍꯦꯟꯇꯣꯔꯛꯑꯦ ꯑꯩꯗꯤ. ꯅꯪ ꯆꯠꯈ꯭ꯔꯣꯀꯣ, ꯑꯩꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ. ꯍꯣꯏ ꯇꯥꯗ, ꯌꯧꯕꯤꯔꯣ. ꯅꯤꯡꯊꯧꯔꯦꯜꯁꯨ ꯃꯍꯥꯛꯅ ꯂꯨ ꯊꯨꯝꯂꯝꯕ ꯃꯄꯥꯗꯨ ꯌꯦꯡꯗꯨꯅ ꯀꯨꯝꯊꯔꯝꯃꯤ. ꯏꯁ, ꯀꯔꯤꯅꯣ? ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯆꯤꯜꯗ ꯁꯨꯝꯅ ꯍꯥꯏꯗꯣꯛꯈꯤ. ꯂꯨꯗꯨ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯛꯄꯗ ꯆꯥꯎꯔꯕ ꯂꯤꯟ ꯑꯃ ꯂꯨ ꯃꯅꯨꯡꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ. ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ. ꯏꯁꯥꯁꯤꯁꯨ ꯈꯤꯔꯨꯝ ꯂꯥꯎꯏꯅꯦ. ꯂꯨꯗꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ. ꯁꯤꯗꯤ ꯀꯝꯗꯧꯅꯤ? ꯑꯩꯗꯤ ꯄꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯃꯕꯨꯛꯁꯤꯁꯨ ꯄꯤꯛ ꯊꯜꯂꯤꯅꯦ ꯇꯧꯔꯤꯁꯤ. ꯉꯥ ꯑꯆꯪꯕ ꯂꯣꯏꯅꯅꯦ ꯍꯦꯛꯇꯃꯛ ꯃꯥꯅ ꯆꯥꯔꯕ ꯖꯥꯠꯅꯤꯗꯅ ꯁꯤꯗꯤ. ꯃꯊꯛꯇ ꯂꯨꯅꯦ ꯀꯩꯅꯦ ꯄꯨꯟꯅ ꯄꯨꯈꯠꯄ ꯑꯗꯨꯅꯤ. ꯑꯗꯨꯒ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯉꯒ ꯊꯥꯗꯣꯛꯄꯤꯔꯒꯦ. ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯤꯟ ꯌꯥꯎꯕ ꯂꯨꯗꯨ ꯇꯣꯈꯥꯏꯅ ꯊꯝꯈ꯭ꯔꯦ. ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯂꯨꯗꯨ ꯃꯊꯪ ꯀꯥꯏꯔꯦ. ꯉꯥꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯪꯂꯝꯃꯤ. ꯂꯣꯏꯔꯕ ꯇꯨꯡꯗ ꯂꯤꯟ ꯌꯥꯎꯕ ꯂꯨꯗꯨ ꯄꯥꯏꯗꯨꯅ ꯀꯥꯈꯠꯂꯛꯏ. ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯈꯨꯔꯥ ꯑꯄꯥꯕꯤ ꯊꯦꯡꯅꯩ. ꯀꯔꯤꯅꯣꯅꯦ ꯅꯤꯡꯊꯧꯔꯦꯜ ꯅꯪꯅ ꯇꯧꯔꯛꯏꯗꯨꯕꯣ? ꯈꯨꯔꯥ, ꯑꯣꯟꯊꯣꯛ ꯍꯩꯅꯗꯕ ꯊꯕꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗ ꯇꯧꯔꯤꯁꯤ. ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯀꯔꯥꯏꯗꯅꯣꯅꯦ ꯅꯪꯅ ꯄꯨꯔꯤꯗꯨꯕꯣ? ꯃꯐꯝ ꯆꯥꯕ ꯌꯦꯡꯉꯒ ꯊꯥꯗꯣꯛꯑꯒꯦ ꯈꯟꯗꯅ ꯄꯨꯈꯠꯂꯛꯄꯅꯤ. ꯃꯍꯨ ꯆꯦꯟꯕ ꯖꯤꯕꯅꯤꯀꯣ ꯏꯕꯣ. ꯃꯍꯨ ꯆꯦꯟꯕ ꯖꯤꯕꯅꯤ ꯏꯕꯣ. ꯅꯪꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯈꯜꯂꯁꯨ ꯃꯥꯅꯗꯤ ꯀꯩꯗꯧꯔꯛꯀꯅꯤ ꯈꯪꯕ ꯅꯠꯇꯦ. ꯅꯪꯁꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯀꯣꯛ ꯍꯥꯠꯇꯣꯛꯈ꯭ꯔꯗꯤ ꯃꯑꯣꯡ ꯇꯥꯔꯣꯏꯀꯣ ꯅꯪꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯒ. ꯑꯗꯨꯅ ꯀꯔꯥꯏꯅꯣꯁꯦ, ꯅꯪ ꯈꯨꯔꯥ ꯄꯨꯕꯤꯈ꯭ꯔꯒꯦ. ꯌꯥꯒꯗ꯭ꯔꯅꯦ ꯈꯨꯔꯥ? ꯌꯥꯅꯤ. ꯉꯥꯁꯤꯁꯨ ꯄꯥꯏꯕꯤꯈ꯭ꯔꯣ ꯈꯨꯔꯥ. ꯌꯥꯔꯦ. ꯉꯥꯗꯤ ꯑꯣꯛꯑꯦꯀꯣ. ꯑꯩꯒꯤ ꯂꯧꯐꯝꯗꯤ ꯉꯥ ꯃꯔꯥꯡ ꯀꯥꯏꯕꯅꯤ. ꯅꯪꯒꯤꯁꯤꯗꯤ ꯀꯩꯁꯨꯕꯨ ꯅꯠꯇꯦꯗ. ꯅꯗꯣꯝꯆꯥꯅ ꯏꯃꯨꯡꯗ ꯌꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯑꯃꯨꯛꯇꯩꯕ. ꯑꯁꯨꯝꯅ ꯂꯨꯗꯨ ꯈꯨꯔꯥ ꯑꯄꯥꯕꯤꯅ ꯄꯨꯕꯤꯈ꯭ꯔꯦ. ꯈꯨꯔꯥ ꯑꯄꯥꯕꯤꯁꯤ ꯃꯤꯅ ꯁꯦꯟꯗꯣꯏ ꯆꯥꯏ, ꯂꯤꯛꯏ ꯄꯪꯍꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯃꯕꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯤꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯕ ꯃꯤꯅꯤ ꯃꯍꯥꯛ. ꯇꯕꯥꯅꯨꯅ ꯃꯁꯥ ꯋꯥꯏ ꯁꯪꯗꯅ ꯂꯩꯕꯗꯨꯗ ꯃꯍꯨ ꯆꯦꯟꯕ ꯖꯤꯕꯗꯨꯒ ꯂꯣꯏꯅꯅ ꯆꯠꯈꯤꯕꯗꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯈꯟꯗꯨꯅ ꯈꯨꯔꯥ ꯑꯄꯥꯕꯤꯅ ꯂꯧꯊꯣꯛꯄꯤꯕꯅꯤ. ꯉꯁꯥꯏꯗꯒꯤ ꯇꯟꯅ ꯃꯀꯣꯛꯇ ꯄꯨꯔꯝꯕ ꯄꯣꯠꯂꯨꯝꯗꯨ ꯊꯥꯡꯊꯈꯤꯕꯗꯨꯗ ꯃꯁꯥꯗꯨ ꯌꯥꯡꯅ ꯆꯠꯂꯤ ꯅꯤꯡꯊꯧꯔꯦꯜꯗꯨ. ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯈꯤꯕꯗ ꯇꯕꯥꯅꯨꯗꯨ ꯃꯥꯡꯒꯣꯜꯗ ꯂꯩꯔꯝꯃꯤ. ꯀꯩꯗꯧꯕꯤꯔꯒꯦ ꯑꯁꯨꯛ ꯊꯦꯡꯕꯤꯔꯛꯏꯁꯤꯕꯣ?
Ngasidi onthokpa thabak ama thengnarei aduginida imungdagi kol ama puthorau nga saidoksi imungda changkhiduna khudeng ama paiduna thorai imadi leitabro yumda chattaba kuire ngasidi amta chatluge chatki chakpudi loiramabani imana sakpudi loirame imana wajarabani ima sisu taurise ngasi ahing leklaga hayeng nungthil lake hairame kuina leitabaduda yumdo amuksu sengtoktradi nungaite haidana taurini hoini adusu summi nang aina mating tawbasu ngamdre is adugibu hayeng aina isa kalakanda amuk pangduine ado ngasidi nga se ibani na yaiba tarene yairasi hauji afaba phattabado khantoasi hauji afaba phattabado khantoasi yokpa yabana yoga arembaduna yainaba hoi ado makoita isa singdokpiruru aisu si khalamgige loiraga changana chathoasi aduga yaiba haunaba adudi ai pukrida chaleko nang tamna tawramo asumna makhoi anidu saksa thokminari loiraga nga yai thokminei hapta ama muki matungdadi phanjawbamgi anabadu su sire haiduna wawa launarei makoita tariba pausibu chumlibro sumli nupi kanba ngamaroena aidi hanadagi dum haijabanida nungaiteni tawrise ngahak thokpiruga dropo loifamda thoroi ai ngasidine magi thoromdo yauroi aisu yamna nungaikhide magi thodokse aduna isasi ihai hainingbo oide phare adudi aisu imungi thabai khang loisilukige ningthorel do wakhal yam nungaitri ngasigi misi asi ningthorel do wakhal yamna nungaitri mafam amada ungduna adum phammaga mahak lei iram khonglam tinmu laimu phattaba mayamsi loisillage haina mabukta chap yungna lepkhri adubu mahaki nupina mamai mamit pangdri phawbadi haiduna khya chiktuna khanglaga lakpani matamdo hiyangai gi tha sirakpa matamni lawlokpasu haunare phau ayamba munnarakpa matamni ningthorel sumagi lawdu phau mulle haiduna khulangkoi thiri law khawbinaba mangalga aiga nekta khawra lori kainoita taning deda tumin layu ko lemba nang munna punsiduda law amuk phawbu khawjakrabo karino law khawbu kayam wadurigi phau pambiduda thangolna lenbadubu ira laiba poni haini kaino pena amuk lai na haibado lelubada makhon tho uyade haiba pawro ma leibani ko lemba as yare nakhoinigi wathidom ta tuuba lawse ngasi hayeng sida losilawdaba yadabani tabanugi sumatam yoroi lawgi thabaksi maloi horadi phaidana hoini tawbagi budi law khawbagi nupadagi nupini na thubani itay mamemton khoido sangde hairo hangsi phawdi sangwena hairiba makhoido phangdradi upai leite makhoida dum tadoini masemdu soidabi khawbiro na hairamo hoise aduna fado male ai horen yum hankibadane hairage changaga makhoi ahumdo wari watai ngaihak tawraba tungda yumda hanjinnarai ningthoreldi memton khoida changduna hangsitu subiro hairami memton su soiroi haiduna thajaba pirakli mamangi chahidagi ningthorelgi lawphamdu hantakne hena phai phawjarungdu ubada pukning peli lumlum lawi yengbada aduki matik ningthijai laikai misingna phajai hainai thangnaba lawphamgi misingna su kalakna sonai adubu thembunggi thamoidadi ngasisu laman khumningbagi maina chaktuna leiri mahang matam yengduna leiribani haina khiba numittu yawraktuna memtona luchingba khulangkumbi singdu law khawri ningthoreldu thabak tawbada yamna kupchai law khawbi singduna tawribadu mahangna loiba phawba yengi loiraba tungda makhoi gi khusumal sing pithoi ningthorel nangi phawjarong sidi othongna phajakreda tema laina tamba haiduni hai swaibani bungo handak chahigi ekhoina khawruriba lawpham singse nangi sumaina phaba ama phawba yek thengnadri ningthorel mabuk ning penjai momonoi yumda hallaga manipok amadi tabanuda wa tamjai ngasi law khawba loirabanina hayengsima phawrasi nungdang wairamda phawgai semduna thamluro aduga mathangi numita lawyeirasi hainare mathangi numitni nungsado phajana sai lembadu lawkhang phurik kalituna ningthorelgi yumda lai itaw lao thengine talemba makhoi tadi migi laitho matawba chatki kai lairage kaino manadi ngarang phawbo khomsena hairamaga nungdang wairamda khomni haidaine manade tawre tu aina thabak khara suningadine sumaina siran turan adum tawraduini adubu kai tawragi aikhoida chak ising sa thoaga nungsa nem tharakpada adum chalasu yai kaino hoi dei chalibema adum na ta tawragi chalo sa hapuro hinjang de hawaluko kari hinjang saning banone chaba ima as aidi yade aida mai pema chopida
ꯁꯣꯞꯇꯦ ꯏꯁꯥꯅ ꯄꯥꯝꯕ ꯏꯟꯖꯥꯡ ꯃꯊꯦꯜ ꯑꯃ ꯊꯣꯡꯕꯤꯅꯤꯗ ꯑꯁꯨꯝꯅ ꯑꯌꯨꯛꯇꯨꯃ ꯂꯦꯝꯕꯗꯨ ꯅꯤꯡꯊꯧꯔꯦꯜꯒꯤꯗ ꯆꯥꯛ ꯆꯥꯊꯣꯛꯏ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯔꯦꯜꯁꯨ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯦ ꯅꯨꯡꯁꯥ ꯅꯦꯝꯊꯔꯛꯄ ꯃꯇꯝꯗꯨꯗ ꯃꯉꯥꯜꯁꯨ ꯂꯥꯛꯏ ꯂꯦꯝꯕ ꯅꯪꯅꯕꯨ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯑꯗꯨꯛ ꯉꯟꯅ ꯆꯠꯂꯝꯕ ꯀꯔꯤ ꯅꯨꯃꯤꯠꯅꯣꯍꯦ ꯑꯣ ꯈꯨꯁꯨꯃꯜ ꯄꯤꯕ ꯅꯠꯇꯦꯅꯅꯦ ꯑꯌꯨꯛꯇꯒꯤ ꯂꯥꯛꯑꯒ ꯁꯤꯗ ꯆꯥꯛ ꯆꯥꯔꯝꯃꯦ ꯍꯤꯡꯁꯥꯞꯇꯤ ꯀꯨꯞꯈ꯭ꯔꯕ ꯇꯧꯔꯝꯅꯤꯌꯦ ꯍꯥꯏꯗꯣꯔꯛꯄꯗ ꯃꯁꯛꯁꯤ ꯆꯥꯅꯩꯌꯦꯕ ꯃꯈꯣꯏ ꯑꯍꯨꯝꯗ ꯋꯥꯔꯤ ꯇꯧꯅ ꯂꯧꯕꯨꯛ ꯀꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯐꯧꯕꯣꯠ ꯈꯣꯝꯗꯨꯅ ꯐꯧꯒꯩ ꯁꯥꯔꯒ ꯄꯩꯗꯨꯅ ꯊꯝꯃꯤ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯗꯨ ꯂꯥꯞꯅ ꯊꯦꯝꯕꯨꯡꯅ ꯌꯦꯡꯗꯨꯅ ꯂꯩ ꯊꯕꯛ ꯂꯣꯏꯔꯛꯄꯗ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯦ ꯊꯕꯛꯀ ꯋꯥꯔꯨꯕꯒ ꯆꯥꯉꯟ ꯆꯥꯗꯨꯅ ꯄꯣꯊꯥꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯥꯅꯤꯡꯊꯧꯔꯦꯜ ꯃꯪꯒꯤ ꯀꯩꯗꯧꯔꯦ ꯑꯥꯗ ꯇꯞꯅ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯏꯃꯥ ꯏꯆꯦ ꯇꯕꯥꯅꯣ ꯇꯥꯅꯤꯡꯊꯧꯔꯦꯜ ꯂꯩꯇ꯭ꯔꯣ ꯃꯥꯗꯤ ꯇꯨꯝꯃꯤꯌꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯣꯏ ꯂꯧꯐꯝꯗꯣ ꯅꯣꯏ ꯐꯧꯒꯩꯗꯣ ꯃꯩꯅ ꯂꯣꯏꯅ ꯇꯨꯝꯅ ꯆꯥꯍꯧꯔꯦ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯁꯦꯡꯕ꯭ꯔꯣ ꯃꯥꯅꯦ ꯏꯆꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯠ ꯆꯥꯕ ꯆꯠꯄꯗ ꯊꯦꯡꯅꯔꯛꯄꯅꯦ ꯇꯕꯥꯅꯨ ꯏꯃꯨꯡꯗ ꯊꯨꯅ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯧꯗꯣꯛꯏ ꯑꯗꯨꯒ ꯄꯥꯎ ꯄꯨꯝꯕ ꯇꯝꯃꯤ ꯅꯤꯡꯊꯧꯔꯦꯜ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯦ ꯑꯃꯨꯛ ꯆꯦꯟꯈꯤꯗꯨꯅ ꯂꯧꯐꯝꯗꯨ ꯌꯦꯡꯉꯤ ꯑꯆꯨꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯩꯅ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯆꯥꯛꯂꯝꯂꯦ ꯉꯔꯥꯡ ꯃꯈꯣꯏꯅ ꯄꯩꯔꯝꯕ ꯐꯧꯒꯩꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯌꯨ ꯌꯣꯟꯐꯝꯗꯅꯤ ꯉꯁꯤꯗꯤ ꯊꯦꯝꯕꯨꯡꯗꯨ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯃꯥꯏ ꯄꯥꯛꯅ ꯇꯧꯔꯕꯒꯨꯝ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯌꯨꯗꯨ ꯊꯛꯀꯦ ꯌꯥꯎꯅ ꯄꯦꯅ ꯍꯦꯛꯇ ꯊꯛꯏ ꯏꯇꯥꯎ ꯊꯦꯝꯕꯣ ꯉꯁꯤ ꯏꯇꯥꯎꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯏꯇꯥꯎ ꯁꯤꯅꯤꯗ ꯏꯇꯥꯎ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯃꯣꯏꯗ ꯆꯥꯛꯇꯨꯅ ꯂꯩꯔꯛꯑꯕ ꯋꯥꯃꯩ ꯑꯃ ꯉꯁꯤꯗꯤ ꯃꯨꯊꯠꯂꯦ ꯑꯗꯨꯒꯤ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯏꯅꯤꯅꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯀꯔꯝꯕ ꯊꯕꯛꯅꯣ ꯑꯗꯨꯃꯇꯪꯗꯤ ꯈꯪꯍꯟꯕ ꯌꯥꯏꯗꯅ ꯊꯛꯄꯕꯨꯗꯤ ꯌꯥꯎꯔꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨ ꯍꯔꯥꯎꯕ ꯑꯃ ꯏꯈꯪ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ ꯏꯇꯥꯎ ꯁꯤꯅꯤꯁꯦ ꯏꯇꯥꯎꯈꯣꯏ ꯉꯁꯤꯗꯤ ꯑꯩꯅ ꯃꯥꯒꯤ ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯗꯣ ꯃꯥꯒꯤ ꯐꯧꯒꯩꯗꯣ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯄꯅꯤ ꯂꯝꯖꯥ ꯁꯔꯥ ꯍꯥꯏꯗꯤ ꯅꯤꯡꯊꯧꯔꯦꯜꯕꯨꯔꯣ ꯏꯇꯥꯎ ꯃꯥꯅꯤꯅꯦ ꯃꯥꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯖꯤꯕ ꯍꯣꯏꯅꯦ ꯂꯧꯐꯝꯗꯨꯒꯤ ꯃꯇꯥꯡꯗ ꯅꯍꯥꯟꯋꯥꯏ ꯀꯩꯅꯣ ꯈꯨꯔꯥ ꯑꯄꯥꯕꯤꯅ ꯍꯥꯏ ꯀꯥꯏꯅ ꯌꯥꯝ ꯇꯧꯈꯤꯗꯥꯏꯅꯦ ꯍꯅꯨꯕ ꯃꯥꯁꯨ ꯈꯪꯒꯅꯤ ꯑꯩꯒꯤ ꯈꯨꯠꯇ ꯌꯦꯡꯉꯣ ꯃꯥꯁꯨ ꯑꯩꯅ ꯃꯊꯪ ꯂꯃꯟ ꯈꯨꯝꯃꯛꯀꯗꯧꯔꯤꯕꯅꯤ ꯏꯇꯥꯎ ꯁꯣꯏꯔꯦ ꯅꯤꯡꯊꯧꯔꯦꯜꯒꯨꯝꯕꯗ ꯇꯧꯕꯗꯤ ꯀꯩꯁꯨ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ ꯈꯨꯔꯥ ꯑꯄꯥꯕꯤꯗꯗꯤ ꯑꯣꯟꯁꯤꯟꯕꯤꯔꯨꯅꯨꯀꯣ ꯃꯥꯒꯨꯝꯕ ꯍꯅꯨꯕꯅ ꯀꯩꯗꯧ ꯉꯝꯗꯣꯔꯤꯕ ꯃꯤꯅꯥꯏ ꯃꯆꯥꯗꯨꯁꯨ ꯆꯍꯤ ꯑꯃ ꯃꯕꯨꯛ ꯊꯥꯗꯠꯂꯦꯗꯅ ꯃꯥ ꯀꯩꯗꯧꯔꯛꯇꯣꯏꯕ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯊꯦꯝꯕꯨꯡ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯁꯥꯔꯗꯅ ꯀꯔꯤ ꯊꯣꯛꯑꯦꯗꯣ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯈꯨꯔꯥ ꯑꯄꯥꯕꯤꯒꯤ ꯅꯨꯄꯥ ꯅꯍꯥ ꯈꯔꯅ ꯇꯥꯍꯧꯔꯕꯅꯤ ꯃꯈꯣꯏꯅ ꯆꯦꯟꯗꯨꯅ ꯋꯥꯐꯝ ꯄꯨꯝꯕ ꯈꯨꯔꯥ ꯑꯄꯥꯕꯤꯗ ꯇꯝꯂꯨꯔꯦ ꯍꯩ ꯊꯦꯝꯕꯨꯡ ꯍꯧꯒꯠꯂꯨ ꯌꯨꯔꯦꯝ ꯊꯛꯄꯆꯥ ꯅꯈꯣꯏꯁꯨ ꯍꯧꯒꯠꯂꯨ ꯂꯥꯎꯅꯦ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗ ꯈꯨꯔꯥ ꯑꯄꯥꯕꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯤꯍꯨꯟ ꯆꯦꯟꯈꯠꯂꯤ ꯌꯨꯒꯤ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯜꯂꯤ ꯑꯄꯥꯕꯤ ꯑꯩꯕꯨ ꯁꯤꯡꯅꯕ ꯁꯥꯔꯗꯅ ꯍꯧꯒꯠꯂꯨꯅꯦꯍꯦ ꯅꯣꯏꯕꯣ ꯌꯦꯡꯉꯣ ꯉꯁꯤꯗꯤ ꯑꯄꯥꯕꯤ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯐꯧꯒꯩ ꯃꯩ ꯊꯥꯕ ꯁꯥꯔꯗꯅ ꯈꯨꯜ ꯃꯤꯌꯥꯝ ꯀꯧꯈꯠꯀꯦ ꯌꯦꯡꯉꯨ ꯅꯪ ꯈꯨꯔꯥ ꯅꯆꯥ ꯁꯣꯏꯈ꯭ꯔꯦ ꯑꯗꯨꯗꯗꯤ ꯇꯧꯕꯤꯅꯨ ꯀꯔꯤꯒꯤ ꯁꯣꯏꯕ ꯍꯩ ꯅꯍꯥꯁꯥ ꯃꯁꯥ ꯁꯥꯒꯜꯁꯤ ꯆꯤꯡꯈꯠꯂꯨ ꯑꯗꯨꯒ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯎ ꯃꯁꯤ ꯃꯔꯤꯜ ꯇꯦꯡꯒꯦꯍꯦ ꯃꯤ ꯊꯥꯗꯨꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯁꯨ ꯄꯥꯎ ꯄꯤꯔꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤ ꯑꯃꯃꯝ ꯊꯣꯡꯅꯔꯛꯎ ꯍꯥꯏꯔꯦ ꯅꯤꯡꯊꯧꯔꯦꯜꯁꯨ ꯀꯧꯔꯨꯔꯦ ꯉꯥꯏꯍꯥꯛꯇꯨꯗ ꯃꯤꯌꯥꯝꯅ ꯉꯔꯪ ꯍꯦꯛꯇ ꯉꯪꯉꯤ ꯃꯤꯌꯥꯝꯅ ꯇꯤꯜꯂꯤ ꯂꯝꯄꯥꯛꯇꯨꯃ ꯀꯔꯤꯒꯤꯅꯤ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯀꯧꯔꯤꯁꯤꯕꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯔꯝꯒ ꯈꯪꯗ꯭ꯔꯤꯕꯣ ꯈꯪꯗꯦꯗ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅꯅꯦ ꯏꯃꯥ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯛ ꯃꯆꯤꯟꯗ ꯆꯦꯟꯅꯩ ꯂꯥꯛꯎ ꯍꯥꯏꯕꯗꯒꯤꯅꯦ ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯝꯕ ꯀꯥꯇꯣ ꯈꯨꯠ ꯆꯨꯞ ꯂꯨꯞꯄꯒ ꯍꯦꯛꯇ ꯆꯦꯜꯂꯛꯏꯁꯤꯅꯤ ꯁꯈꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯤꯅꯤꯅꯦ ꯀꯩꯅꯣ ꯆꯥꯛꯇꯨꯗꯤ ꯀꯣꯟꯅ ꯆꯥꯔꯁꯨ ꯌꯥꯏ ꯃꯌꯥꯝ ꯑꯝꯇ ꯂꯥꯡꯕꯤꯈꯤꯅꯨ ꯃꯌꯥꯝꯕꯨ ꯉꯁꯤ ꯀꯧꯕꯤꯔꯤꯁꯦ ꯈꯨꯔꯥ ꯑꯄꯥꯕꯤꯒꯤ ꯂꯧꯐꯝ ꯑꯃ ꯊꯦꯝꯕꯨꯡꯅ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗꯒꯤ ꯎꯗꯨꯅ ꯂꯥꯛꯏ ꯐꯧꯕꯣꯠ ꯅꯤꯡꯊꯤꯅ ꯆꯍꯤ 2-3 ꯊꯪꯅꯅ ꯀꯥꯔꯛꯇꯕꯗꯒꯤ ꯃꯃꯥꯡ ꯆꯍꯤꯗ ꯅꯤꯡꯊꯧꯔꯦꯜꯒ ꯇꯪꯈꯥꯏꯅꯗꯨꯅ ꯎꯅꯍꯟꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯔꯦꯜꯒꯤ ꯀꯥꯐꯝ ꯊꯣꯛꯄ ꯐꯧꯕꯣꯠ ꯃꯁꯤꯡ ꯁꯨꯅ ꯀꯥꯔꯛꯏ ꯊꯦꯝꯕꯨꯡꯗꯤ ꯀꯥꯔꯛꯇꯦ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯈꯨꯔꯥ ꯑꯄꯥꯕꯤꯅ ꯁꯥꯎꯗꯨꯅ ꯂꯧꯐꯝꯗꯨꯃ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯃ ꯅꯤꯡꯊꯧꯔꯦꯜꯗ ꯂꯣꯏꯅ ꯎꯍꯟꯕꯅꯤ ꯅꯤꯡꯊꯧꯔꯦꯜꯅ ꯎꯕ ꯂꯧꯐꯝꯗꯨꯗ ꯄꯩꯗꯨꯅ ꯊꯝꯕ ꯐꯧꯒꯩꯗꯣ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯦ ꯊꯦꯝꯕꯨꯡ ꯑꯁꯤꯅ ꯏꯁ ꯀꯌꯥꯗ ꯉꯝꯈ꯭ꯔꯕꯅꯣꯅꯦ ꯃꯁꯤꯒꯤ ꯊꯦꯝꯕꯨꯡ ꯍꯥꯏꯕ ꯑꯉꯥꯡꯁꯤꯕꯣ
ꯃꯈꯨꯠꯁꯦ ꯀꯦꯅꯤꯀꯣ ꯃꯤꯒꯤ ꯐꯧꯒꯩ ꯃꯩ ꯊꯥꯔꯤꯁꯤꯕꯣ ꯁꯤꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯔꯛꯀꯅꯤ ꯆꯞ ꯆꯥꯕ ꯋꯥꯌꯦꯜ ꯄꯤꯒꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯂꯝꯗꯟꯅꯔꯛꯀꯅꯤꯀꯣ ꯍꯣꯏꯅꯦ ꯂꯩꯀꯥꯏꯁꯤꯗ ꯂꯩꯍꯜꯂꯣꯏꯗꯕꯅꯤ ꯑꯁꯨꯝꯅ ꯃꯍꯩ ꯃꯥꯒꯤ ꯑꯄꯥꯝꯕ ꯍꯥꯏꯅꯩ ꯅꯤꯡꯊꯧꯔꯦꯜꯗꯤ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯈꯨꯔꯥ ꯑꯄꯥꯕꯤꯅ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯝꯇ ꯂꯥꯡꯕꯤꯈꯤꯅꯨ ꯑꯩ ꯋꯥꯐꯝ ꯈꯔ ꯈꯛꯇ ꯍꯥꯏꯖꯈꯤꯒꯦ ꯆꯨꯝꯃꯤ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯗꯣ ꯐꯧꯒꯩ ꯂꯟꯒꯩ ꯃꯩ ꯊꯥꯕ ꯍꯥꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕ ꯊꯕꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯁꯥ ꯑꯁꯤꯅ ꯐꯠꯈꯤꯗ꯭ꯔꯕ ꯊꯕꯛꯇꯨ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯍꯥꯛꯄꯨ ꯈꯨꯜ ꯃꯤꯌꯥꯝꯅ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯑꯇꯣꯞꯄ ꯈꯨꯜꯗ ꯑꯃꯨꯛ ꯇꯧꯔꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯆꯣꯞꯄꯀꯅꯤꯗꯣ ꯑꯗꯨꯕꯨ ꯈꯨꯜꯁꯤꯗꯗꯤ ꯑꯗꯨꯝ ꯂꯩꯁꯅꯨ ꯑꯗꯨꯒ ꯈꯨꯜ ꯃꯤꯌꯥꯝꯒ ꯆꯪꯅ ꯈꯣꯠꯅ ꯌꯥꯗꯕ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯆꯪꯍꯟꯗꯕ ꯂꯩꯀꯥꯏꯒꯤ ꯈꯨꯜꯒꯤ ꯗꯦꯕ ꯀꯔꯃ ꯆꯦꯄꯥꯎ ꯀꯛꯄ ꯃꯁꯤꯗ ꯌꯥꯅꯔꯁꯤꯀꯣ ꯌꯥꯏ ꯑꯗꯨꯝꯅ ꯍꯦꯛꯇ ꯇꯧꯔꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯥꯗꯤꯅꯦ ꯃꯤꯒ ꯁꯣꯛꯅ ꯁꯝꯅꯔꯣꯏꯗꯕꯅꯤ ꯇꯣꯉꯥꯟꯅ ꯂꯩꯍꯟꯒꯗꯕꯅꯦ ꯅꯤꯡꯊꯧꯔꯦꯜ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ ꯍꯥꯏꯌꯨ ꯇꯥꯁꯤ ꯈꯨꯔꯥ ꯅꯆꯥꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯃꯤꯌꯥꯝꯅ ꯐꯩ ꯍꯥꯏꯕꯗꯣ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯌꯥꯖꯔꯦ ꯐꯔꯦ ꯅꯤꯡꯊꯧꯔꯦꯜꯁꯨ ꯌꯥꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯑꯌꯥꯕ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯈꯨꯠꯌꯦꯛ ꯆꯦ ꯑꯁꯤꯗ ꯏꯁꯥꯒꯤ ꯈꯨꯄꯤ ꯁꯣꯏ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯝꯕꯅ ꯌꯥꯅꯗꯨꯅ ꯊꯦꯝꯕꯨꯡꯒꯤ ꯏꯃꯨꯡꯕꯨ ꯂꯩꯀꯥꯏꯗꯒꯤ ꯇꯣꯈꯥꯏꯅ ꯍꯤꯡꯍꯜꯂꯝꯃꯤ ꯐꯠꯇꯕ ꯃꯍꯥꯛꯅ ꯐꯠꯇ꯭ꯔꯕꯁꯨ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯃꯈꯩꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯈꯣꯏꯁꯨ ꯐꯠꯇꯕ ꯃꯆꯥ ꯄꯣꯛꯂꯨꯕ ꯐꯠꯇꯕ ꯃꯋꯥ ꯑꯣꯏꯔꯨꯕ ꯐꯠꯇꯕ ꯃꯄꯥ ꯑꯣꯏꯔꯨꯕꯅ ꯆꯩꯅꯥꯗꯣ ꯑꯗꯨꯃꯛ ꯈꯥꯡꯈꯤꯔꯝꯃꯤ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ ꯍꯧꯖꯤꯛꯇꯤ ꯇꯕꯣꯅꯨꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯡꯂꯦ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ ꯃꯆꯥꯅꯨꯄꯤꯒꯤ ꯅꯨꯡꯁꯤꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯗꯨꯅ ꯅꯤꯡꯊꯧꯔꯦꯜꯗꯤ ꯁꯨꯒꯅꯤ ꯅꯣꯝꯒꯅꯤ ꯃꯇꯝ ꯈꯔꯗꯤ ꯀꯥꯎꯔꯨꯔꯦ ꯅꯣꯡꯃ ꯂꯦꯝꯕ ꯊꯥꯔꯛꯇꯨꯅ ꯈꯨꯔꯥ ꯑꯄꯥꯕꯤꯅ ꯅꯤꯡꯊꯧꯔꯦꯜꯕꯨ ꯀꯧꯔꯛꯏ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯐꯝꯃꯨ ꯌꯥꯅꯤ ꯈꯨꯔꯥ ꯅꯆꯥꯕꯨ ꯀꯧꯕꯤꯕꯕꯨ ꯀꯩ ꯂꯩꯔꯒꯦ ꯐꯧ ꯆꯦꯡꯅ ꯀꯌꯥꯝ ꯂꯩꯔꯤꯕ ꯅꯪꯕꯣ ꯐꯧ ꯃꯣꯟ 3-4ꯗꯤ ꯂꯩꯔꯤꯗ ꯈꯨꯔꯥ ꯃꯤꯁꯨ ꯌꯥꯝ ꯆꯥꯗꯕꯅꯤꯅ ꯐꯅ ꯀꯨꯏꯅ ꯆꯥꯅꯔꯅꯤꯗ ꯑꯗꯨꯒꯤꯕꯨꯗꯤ ꯍꯣꯏ ꯅꯪꯅ ꯍꯣꯔꯦꯟ ꯍꯟꯈꯤꯕꯗ ꯃꯣꯟ 4 ꯄꯨꯈꯣꯀꯣ ꯌꯥꯅꯤꯗ ꯈꯨꯔꯥ ꯀꯔꯤꯒꯤ ꯑꯗꯨ ꯀꯣꯏꯔꯤꯅꯣꯅꯦ ꯑꯔꯩꯕ ꯆꯥꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯅꯤ ꯃꯊꯪ ꯆꯍꯤꯗꯗꯤ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯗꯨꯅ ꯐꯧꯊꯣꯛ ꯌꯥꯝꯅ ꯄꯨꯊꯣꯛꯄ ꯂꯧꯐꯝ ꯑꯣꯏꯍꯟꯒꯗꯕꯅꯤꯀꯣ ꯍꯣꯏ ꯈꯨꯔꯥ ꯅꯆꯥ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯅꯪꯕꯨ ꯍꯧꯖꯤꯛꯀꯥꯟ ꯂꯥꯏꯊꯧ ꯇꯤꯟꯊꯧꯒ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯅꯆꯥꯅꯨꯄꯤꯅ ꯃꯁꯥ ꯋꯥꯏ ꯁꯪꯗꯕꯗꯨꯗ ꯃꯇꯝ ꯈꯔ ꯂꯦꯞꯂꯨꯔꯦ ꯑꯗꯨꯁꯨ ꯌꯦꯡꯉꯨ ꯃꯇꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒꯅꯦ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗ꯭ꯔꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤꯀꯣ ꯍꯣꯏ ꯈꯨꯔꯥ ꯐꯔꯦ ꯅꯇꯥꯎ ꯂꯦꯝꯕꯒ ꯇꯧꯔꯒ ꯃꯈꯥ ꯊꯪꯕꯒꯤ ꯀꯩꯗꯨꯗꯒꯤ ꯑꯩꯅ ꯍꯥꯏꯕ ꯐꯧꯗꯣ ꯄꯦꯛꯇꯨꯅ ꯄꯨꯔꯣ ꯁꯟ ꯒꯥꯔꯤꯁꯨ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯧꯗ ꯃꯇꯥꯡꯁꯤꯗ ꯑꯄꯥꯕꯤꯒꯤ ꯅꯨꯄꯤ ꯊꯣꯛꯂꯛꯇꯨꯅ ꯅꯤꯡꯊꯧꯔꯦꯜ ꯅꯆꯥꯅꯨꯄꯤꯗꯣ ꯆꯥꯎꯔꯝꯃꯅꯤꯗꯀꯣ ꯏꯟꯗꯣꯟ ꯆꯥꯎꯔꯦ ꯐꯔꯦ ꯍꯣꯔꯦꯟ ꯅꯪꯅ ꯌꯨꯝ ꯍꯟꯈꯤꯕꯗꯅꯦ ꯁꯤꯗ ꯂꯩꯔꯤꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯦ ꯄꯥꯏꯈꯣ ꯑꯗꯨꯒ ꯉꯥ ꯑꯌꯥꯏꯕꯁꯤꯁꯨ ꯄꯨꯕꯤꯈꯣꯀꯣ ꯑꯁ ꯏꯟꯗꯣꯟ ꯀꯔꯤꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯍꯦꯛꯄꯤꯔꯨꯔꯤꯅꯣ ꯑꯩꯈꯣꯏꯗꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕꯗꯨꯕꯣ ꯄꯤꯖꯧ ꯍꯧꯖꯤꯛꯇꯤꯅꯦ ꯃꯕꯨꯛ ꯇꯠꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯉꯥꯡꯁꯨ ꯃꯃꯥꯁꯨ ꯁꯦꯕꯥ ꯌꯥꯔꯤꯕ ꯃꯈꯩ ꯇꯧꯕꯤꯒꯗꯕꯅꯤ ꯆꯥꯅꯤꯡꯕ ꯍꯪꯗꯨꯅ ꯄꯤꯖꯒꯗꯕꯅꯤ ꯍꯣꯏ ꯏꯟꯗꯣꯟ ꯆꯠꯂꯣ ꯅꯪ ꯈꯨꯔꯥꯅ ꯍꯥꯏꯕꯗꯣ ꯇꯧꯔꯨꯔꯣ ꯑꯁꯨꯝꯅ ꯂꯦꯝꯕ ꯍꯧꯗꯨꯅ ꯅꯤꯡꯊꯧꯔꯦꯜꯅ ꯀꯩꯗꯒꯤ ꯐꯧ ꯄꯦꯛꯇꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯅꯤꯡꯊꯧꯔꯦꯜꯗꯨ ꯃꯥꯡꯒꯣꯜ ꯆꯨꯔꯤꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯃꯤ ꯉꯁꯤꯗꯤ ꯊꯥꯕꯜꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯒꯤ ꯐꯪꯂꯤꯕ ꯃꯤꯅꯨꯡꯁꯤꯁꯤꯡ ꯑꯁꯦ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯀꯥꯎꯕ ꯌꯥꯗꯦ ꯃꯄꯣꯛ ꯊꯤꯔꯕ ꯑꯩꯕꯨ ꯑꯃꯨꯛ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯟꯕꯅꯤ ꯃꯈꯣꯏꯅ ꯑꯩꯒꯤꯕꯨ ꯀꯔꯤ ꯋꯥꯠꯂꯤ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯃꯁꯤ ꯂꯣꯏꯁꯤꯜꯂꯒ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯩꯅ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯕ ꯁꯛꯂꯒꯦ ꯕꯨꯡꯉꯣ ꯏꯃꯥ ꯊꯦꯡꯂꯦꯅꯦ ꯃꯇꯝꯁꯦ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯆꯪꯉꯒꯦ ꯆꯪꯉꯣ ꯑꯩꯁꯨ ꯇꯨꯝꯃꯨꯔꯒꯦ ꯃꯃꯥ ꯃꯆꯥꯁꯨ ꯇꯨꯝꯍꯧꯔꯕꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯅꯤꯡꯊꯧꯔꯦꯜ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯆꯪꯂꯛꯏ ꯐꯃꯨꯡ ꯀꯥꯈꯠꯂꯝꯗꯥꯏꯗ ꯊꯪꯅꯕ ꯐꯃꯨꯡꯗ ꯃꯃꯥ ꯃꯆꯥꯅ ꯇꯨꯝꯂꯤꯕꯗꯨ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯉꯤ ꯃꯍꯥꯛ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯤ ꯃꯕꯨꯛꯇ ꯁꯨꯝꯅ ꯈꯜꯂꯤ ꯄꯨꯟꯁꯤ ꯑꯁꯦ ꯅꯃꯥ ꯅꯆꯥꯅ ꯀꯌꯥꯗ ꯃꯄꯨꯡ ꯐꯥꯍꯜꯂꯤꯕ
Matang asida ngasigi wari asi loisinjare. Wari asigi makha taba tangkak amok mayamgi mafamda athuba matamda puduna laksage.